2016 Mumbai, India, Nigeria dagi laktuna leiba Michael amadi Obima makhoina leiriba baragi ka aduda birthday party pangthuklami. Birthday party pangthungai makhoi ani football gi maramda yamna kanna mariyanaba se henmanakpadagi khoi saunaraba Lionel Messi gi fan Obimana mahakna pairiba glass gi yugi bottle aduna Michael Cristiano Ronaldo gi fan asida mamaida thomami. Ligli gi glass na pan badagi saubuna mai horba Michael na makhada tariba ligli gi glass ki machet ado paiduna Obima gi masada hanjan thin badagi mafam adumaktada Obima leikhide. Thodok ase makhoina leiba baragi kagi mapu aduna thengarakpadagi Mumbai police na taktuna mafam adumaktadagi Michael police na faki. Mataw asumna Cristiano Ronaldo amadi Lionel Messi gi fan singgi marakta kana chainaba mukhanaba asa picture mafam ataida yamna tuina thopa thodok amane. Hairiba thodok sing ase aikoi internet TV channel amadi social media na chingada yamna tuina ubafang. Football pamjaba fan singna mana pamjariba club player amadi team na kahaningba amadi thuihandingba damak fan chigi marakta khana chainaba thokpa ukhatnaba haibase thaina digi laaba achobu isu samaneba. Adubu akatnaba player ani gi fan singi marakta mugnaba amadi yetnaba sidi mamangaida thokhidriba amadi ukhidriba amane. Mayamna pamnariba player ani se kanana karida helibanu haibase ekoi video asida puna neinaminarasi. Hojik video semlingai matamsi faubada Cristiano Ronaldo na Portugal national team bidamakta match 196 sanabada goal 118 chankre. Masigi manungda World Cup match 22 sanabada goal Nepal yauri. Amaromda Lionel Messi na Argentina national team bidamakta match 172 sanabada 98 goal chanba ngamkre. Masigi manungda World Cup match 26 sanabada 13 goal yauri. Cristiano Ronaldo amadi Lionel Messi na mana sanariba club ki team gi oba trophy ningsingba yabada Cristiano Ronaldo na Champions League mangarak, Lionel Messi na Champions League marirak, Cristiano Ronaldo na Club World Cup marirak, amadi Lionel Messi na Club World Cup ahumlat. Individual trophy singi marakta chawrangna ningsingba yabada Cristiano Ronaldo na Ballon d'Or mangarak, Lionel Messi na Ballon d'Or tarela, FIFA World Player of the Year sa Cristiano Ronaldo na mangarak, amadi FIFA World Player of the Year Lionel Messi na daruglam. FIFA World Cup Golden Ball sa Cristiano Ronaldo na ama fawba lawjay, amadi Lionel Messi na anrag lawba ngamkre. Cristiano Ronaldo na ahanba oina mahakna sanaringi matamda Portugal national team sa international trophy lawba ngamkiba hairgadi 2016 da pangthokkiba Euro Cup asa Portugal national team na winner oikiba sin. Ani shuba international trophy hairgana 2019 da Portugal national team na UEFA Nation League ki winner oikiba sin. Amadi Lionel Messi na ahanba oina international trophy lawba ngamkiba sa 2021 da pangthokkiba Copa America asida Argentina national football team na winner oikiba sin. Amadi ahanba oina World Cup trophy lawba ngamkiba hairgana 2022 da Qatar da pangthokkiba FIFA World Cup asida Argentina national team na World Cup winner oikiba asini. Ngasi phawbada Cristiano Ronaldo na sanakhiba club singdi Sporting, Manchester United, Real Madrid, Juventus amadi hojik Saudi Arabia da leiriba Al Nassr hairiba football club asidani. Hojik Cristiano Ronaldo chahi amada chawrangna US dollar 200 million tanduna Pithribi asida khwaidigi atangba football player sing manungda amani. Amadi Lionel Messi na masi phawbada sanakhiba club singdi FC Barcelona amadi hojik France da leiriba Paris Saint-Germain da sanari. Kugi mathakta balliba Cristiano Ronaldo amadi Lionel Messi gi award amadi achievement singcha chawrakna ningsingba yaba khara khaktane. Masi khakta nataba atopa individual awards amadi club gi achievement mayam ama henna kupthana khangningba amadi nainabininglabadi makhada website ki link hapcharamge masida changduna yengbiyo.
social media fan following da hojik aina video semlingai matamda Cristiano Ronaldo na 548 million fan follower leiduna khwaidagi Instagram da follower yamba misak ama oire ani shubada Lionel Messi na 429 million fan follower leiduna ani shuba khwaidagi fan following yamba misak oire masimakna Ronaldo na Messi dagi henli amadi Messi na Ronaldo dagi henli haiduna koina lawba yarabra player anisa makoina represent tawriba country amadi club kidamak thawai hakchang yauna sanaribane yamna maru oiba match kaya dasu makoi anisa opponent oina kaya thimnakrabani masida makoi anisa amana amabu yegnaba oina lawkhiba leite award show kaya amadi media interview sing dasu makoi amana amabu ikai khumnaba amadi thagatba phongdoknakhiba ngaktani masida makoibu pamjariba akhoi masen khatnaba launaba saunaba chingba tawribasa maram chabra haibase achob wahang amani yamna competitive oiba maongda football fan chingna pamjiba player amadi club na kahaningba haibasidi mahausani adubu yamna violent oiba maongda khatna chainaba amadi launaba chingba tawribasa football pamjariba football da ngaujariba fan aikhoigit masana asibu masak thianna ba khonabani haiduna lawbani